Hayang Meghalaya gi Shillongda Union Home Minister Amit Shah laktuna awang nongpok state singi Chief Minister DGP amasung Chief Secretary singi apumna mifam pangthoktuna North East State singi lairiba toan issue sing khanagadawri mifam asi yaurunaba ngasi nungthil Manipur gi Chief Minister N Biren DGP LM Khokte amadi Additional Chief Secretary MH Khan Shillong gi damak Imphal thadoklagani District Administration amadi District Health Society none ani na punna sinduna ngasi Longmai 4 Peaceland the Outreach COVID-19 mass vaccination drive ama pangthokre drive aduda mioi samrom vaccine kapki India da hokiba pung kun mari ga manungda COVID-19 gi anoba case lising kuntra mangaga sohom nifuni thoi thengnakhre mioi samri ga mari fuhum doi lekhidre hoji phawda lebak asida COVID positive oikiba apunba masing crore ahum lakh tarani thoi lising mari pudra hum doi ga subna humfuni thoi yaure lekhida apunba masing su lakh mari lising taramapan ga samri humbudra yaure lebak asida fagal figi changna sada mari pudra 3.8 ahum tarukni Manipur da sungarang khakta da mioi samapan ga kunipan nauna COVID positive oiba thengnaki loinena mioi tarani thoi lekhidre Assam gi Chief Minister Himanta Biswa Sarma amasung Meghalaya gi Chief Minister Conrad K Sangmangasi Meghalaya gi konung Shillong da unaragani Chief Minister ani unabashida state ani gi marakta leiriba ngamkhai gi mafam tarani thoida sayenaba thokliba singi matang da kupna khanagani hairi panbayai thasi gi taratareta Chief Minister ani shina matam kuine leiriba ngamkhai gi sayenaba gi matang da yanaba ma puraknaba Guwahati da wari sanakhibani Manipur da security force da attack sathakibagi matang da National Investigation Agency NIA na lokhatkiba case amagi matungina ngarang agency asina United National Liberation Front UNLF ki lalhoba ani gi mathakta charge thagat khrai charge adu ngarang Imphal da leiba NIA ge special court ta thagalkibani charge thagalkiba lalhoba ani adudi Lisam Ivosana Maitai amadi Konsam Manithoi kawi Ngasidagi haugadawriba Tokyo Olympic 2020 gi boxing gi kilogram 68 gi kanglupta India gi mahut sinduna saruk yariba Assam dagi nupi boxer Laplina Borgohain ahanba round da bai phangkhre welterweight category asigi pre-quarter final da sahi kunumdoi suraba Borgohain na Germany gi Nadine Apetska thengnaragani